Kanglai pauthang miing tabiram liba singbu taramna oksari ngasigi phongkiba pause singda yumpam oiba maru oiba paukara update tokjari ahanbada Tampaki Police Station tara nitoina konba mafam singda AFSPA thamjinba pambagi propose tawrakre Manipur gi Tampaki Police Station tara nitoina konba mafam singda Armed Forces Special Power Act 1959 AFSPA chana hanba pambagi propose Union Home Minister Amit Shah na tawrakre hari Union Home Minister Amit Shah yauna pangthokiba mifam amada AFSPA review tawbagi matangda kanarakpada Manipur gi oina Tampakta leiba Police Station tara nitoina konba mafam sing AFSPA chana hanaba pambagi mifam aduda saruk yakiba army gi site gi propose tawrakibani haribo wafam asi official amana phongdorokpagi matung inna awang nongpoki state singi tongan mafam singda chana riba AFSPA 1959 asi tangkak naina lokthokuna laklibani hojik state sing asigi honglakliba law and order gi phibam sing nainaduna ek asi makhatana chana gadra natraga chana roidra haibagi matangda review meeting adu state amamamta puthoktuna nainaki hariba mifam aduda khana nainabada Manipur gi oina hojik leiriba leitadaba phibam asi laksinnaba honabada AFSPA chana handana leiriba tongan ba district singi police station tara nithoina konba mafam singda AFSPA nauna chana hanba pambagi propose tawrakibani hari Makatarpa update amada Churachandpur da Mar amadi Jomui community anigi marakta ungkhatna ringai cherakta chingnaningai oiba mongda Nupi Macha ama Siramle hairi Churachandpur da Mar amadi Jomui community anigi marakta ungkhatna ba thodok thoktuna misi mina yauna ringai cherakta chingnaningai oiba mongda chahi nauribi Nupi Macha ama Siramle hairi paw asin hai leikidrabi angang Nupi Macha adugi maming Mandaikim chahi taruk apokpa Niang Sianput Elais Chenu Kawi Churachandpur gi Lisifai village tagini mahaki asiba hakchang ngarang numidang pung 8 rom tarakpa aduwaida yumdagi irap laptana labuk amada phangkhibani angang Nupi Macha aduna siduna leiramba matamda mahaki ngak amadi hakchangi mafam kayada dakpam sing leirambaga loinana I thoklami hairi pawasina makhatana hai laikidrabi Nupi Macha adu ngarang numidang wairam pung 3 rom tarakpa matamda mayumdagi thokibadagi thiba khangdana leirakibani adubu Miyam changduna thiba matamda numidang pung 8 rom taba matamda asiba hakchang oina phangkhibani hari laikhidrabi angang Nupi Macha adu Churachandpur gi New Lamka da leiba We Mark Academy da class 2 tamlibini hari mahak mioi kharana hatlaga langthoklamba oiramba yai thajanari asiba hakchang police Thodok thokpamdagi lokhatlaba matung Churachandpur district hospital gi Mirial sangda thamkhre thodok adugi chapchaba pawdi hauji phawbagi oina khangba ngamdri cherek asida mahiroi Nupi Macha adubu tamthina halambagi thodok Jomi Mothers Association na akanba mongda yaningdaba phongdorakpaga loinana mihat adugi langal langjin mari leinaba singna puthok piduna logi oiba cherak pigadabani haina akanba dabi tawrakli cherek asida We Mark Academy gi maikaidagi mahiroi Mandin Kim laikidabada awaba phongdorakpaga loinana imung manungna thengna horiba awaba da saruk yari haina phongdorakli Makha tarakpa yamna maru oiba update amada changjaraktrabadi khulai tharagani haina KCP MC Progressive na actress Maxina Susitra Gepelina Medha hariba actress mari asida Numit 7Nigi Matam Tharaduna Numit 7Nigi manung asida KCP MC Progressive ta changjaraktrabadi Kulai tharagani haina akanba warning tawrakli Makatarpa update isagi chanabi thadoglaga phijet phigai setuna viral chatnaba honabagi mahuda apaba mama oinaba honabiu haina phongdoknarakli iramdam asida nongma kangdana crime kaya thokliba asida thongna hapa oina nupi kharana masagi chanabi kauthoklaga miramgi matau tamduna phijet phigai setuna viral chatnaba honariba asi Kanglaipak asigi laibak thibani haina Kanglaipak minority we welfare organization KMWO gi maikaidagi thamlakli organization asigi president Nasir Khana khuyek piduna thadorokpa chirol aduna hai asigumba thawang asi khudakta lepkadabane nupi kharana nupi khunaibu mangthokpagi thawang asi khudakta lepu nupi singna Facebook Instagram na singba kayada thagatuna honarakliba tasengna Manipur miyambu thawai usittabagira natraga imung manungi miyoi singna thingba ngamdabagira haina lup asina lodaba ngamde haina phongdokli Makatarpa update amada Delhi High Court ki judge amagi yummai chakpagi thodokta case oina masing yamlaba sel sing police na pangba ngamkhre judge transfer tawkhre tha asigi taramari da Delhi High Court ki judge
ꯌꯥꯁꯋꯥꯟ ꯕꯔꯃꯥꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯁ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯐꯪꯕ ꯉꯝꯈꯤꯕ ꯑꯁꯤꯅ ꯖꯨꯗꯤꯁꯤꯌꯦꯜ ꯁꯔꯀꯜꯗ ꯁꯣꯛ ꯋꯦꯕ ꯑꯃ ꯂꯥꯛꯂꯦ ꯍꯥꯏꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯀꯣꯂꯦꯖꯤꯌꯝꯅ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯞ ꯖꯁꯇꯤꯁ ꯑꯣꯐ ꯏꯟꯗꯤꯌꯥ CJI ꯁꯟꯖꯤꯞ ꯈꯥꯟꯅ ꯂꯨꯆꯤꯡꯕ ꯀꯣꯂꯦꯖꯤꯌꯝꯅ ꯉꯔꯥꯡ ꯖꯁꯇꯤꯁ ꯌꯥꯁꯋꯥꯟ ꯕꯔꯃꯥꯕꯨ ꯑꯂꯥꯍꯥꯕꯥꯗ ꯍꯥꯏ ꯀꯣꯔꯠꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯒꯤ ꯑꯣꯔꯗꯔ ꯊꯣꯛꯈ꯭ꯔꯦ꯫ ꯖꯁꯇꯤꯁ ꯕꯔꯃꯥ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯤꯌꯦꯜ ꯔꯦꯁꯤꯗꯦꯟꯁ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯁꯥ ꯗꯦꯜꯂꯤ ꯇꯥꯎꯟꯗ ꯂꯩꯈꯤꯗꯦ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯐꯥꯌꯔ ꯕ꯭ꯔꯤꯒꯦꯗ ꯑꯃꯁꯨꯡ ꯄꯨꯂꯤꯁꯇ ꯐꯣꯟ ꯇꯧꯗꯨꯅ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯀꯟꯈꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯌꯨꯝ ꯑꯗꯨꯒꯤ ꯑꯃꯥꯡ ꯑꯇꯥꯁꯤꯡ ꯄꯨꯂꯤꯁꯅ ꯔꯦꯀꯣꯔꯗ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯂꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯜ ꯑꯣꯏꯅ ꯂꯨꯄꯥ ꯀꯌꯥ ꯐꯪꯕ ꯉꯝꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯜꯁꯤꯡ ꯐꯪꯈꯤꯕꯒ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯗꯣꯀꯨꯃꯦꯟꯇꯦꯁꯟ ꯇꯧꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 18 ꯃꯔꯝꯗ ꯍꯜꯍꯟꯈ꯭ꯔꯦ꯫ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯝꯗꯝ ꯑꯁꯤꯗ ꯆꯪꯁꯤꯜꯂꯝꯕꯗꯒꯤ ꯖꯦꯜꯗ ꯊꯝꯂꯛꯈꯤꯕ ꯑꯉꯥꯡ ꯑꯃ ꯌꯥꯎꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ 18 ꯃꯇꯝ ꯂꯣꯏꯕꯗꯒꯤ ꯉꯔꯥꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯑꯣꯏ 18 ꯑꯗꯨ ꯃꯣꯔꯦꯗ ꯂꯩꯕ ꯏꯟꯇꯤꯒ꯭ꯔꯦꯇꯦꯗ ꯆꯦꯛ ꯄꯣꯁꯇ ꯄꯨꯗꯨꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯃꯤꯒ꯭ꯔꯦꯁꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯁꯤꯟꯅꯈꯤꯕꯅꯤ꯫ ꯃꯈꯣꯏꯕꯨ ꯁꯤꯟꯅꯈꯤꯕ ꯑꯗꯨꯗ ꯃꯣꯔꯦꯒꯤ SDO ꯏꯖꯥꯖ ꯍꯥꯁꯟ ꯑꯃꯗꯤ ꯃꯣꯔꯦ ꯄꯨꯂꯤꯁꯀꯤ OC ꯑꯃꯗꯤ ꯁꯂꯥꯎꯗꯤꯟꯒ ꯂꯣꯏꯅꯅ 5ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯄꯔꯁꯣꯅꯦꯜ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ SCꯒꯤ ꯖꯖ 3 ꯁꯤꯁꯤꯄꯨꯔꯗ ꯍꯥꯟꯅ ꯆꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯁꯦꯅꯤꯌꯔ ꯖꯖ ꯖꯁꯇꯤꯁ BR ꯒꯚꯥꯏ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯆꯦꯌꯔꯃꯦꯟꯅ ꯂꯨꯆꯤꯡꯕ ꯖꯖ 3ꯀꯤ ꯇꯤꯝ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 13:40 ꯇꯥꯕꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯍꯥꯟꯅ ꯆꯠꯅꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯂꯣꯏꯈ꯭ꯔꯦ꯫ ꯇꯤꯝ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯗ ꯂꯤꯒꯦꯜ ꯁꯔꯚꯤꯁ ꯀꯦꯝꯞ, ꯃꯦꯗꯤꯀꯦꯜ ꯀꯦꯝꯞ ꯑꯃꯗꯤ ꯂꯤꯒꯦꯜ ꯑꯦꯗ ꯀ꯭ꯂꯤꯅꯤꯛ ꯁꯪꯒꯥꯕꯒ ꯂꯣꯏꯅꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯔꯝꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯖ 3 ꯑꯁꯤꯅ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:15 ꯆꯠꯄ ꯃꯇꯝꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯣꯏꯔꯥꯡ ꯀꯣꯂꯦꯖꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯩꯇꯩꯁꯤꯡꯅ ꯂꯩꯔꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒ ꯎꯅꯗꯨꯅ ꯃꯈꯣꯏꯒ ꯔꯤꯂꯤꯐꯀꯤ ꯆꯪꯗꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯂꯝꯁꯤꯡꯁꯨ ꯌꯦꯟꯊꯣꯛꯀꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟ ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔꯗ ꯗꯦꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯅ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯂꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯇ ꯅꯦꯁꯅꯦꯜ ꯔꯦꯖꯤꯁꯇꯥꯔ ꯑꯣꯐ ꯁꯤꯇꯤꯖꯦꯟꯁ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯗ꯭ꯔꯤꯕ ꯐꯥꯎꯕ ꯗꯦꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯑꯃꯗꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯉꯔꯥꯡ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯛ ꯃꯠꯇꯨꯅ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯚꯣꯠ ꯊꯥꯗꯕ ꯌꯥꯔꯣꯏ꯫ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯟꯗꯣꯛꯇꯅ ꯗꯦꯂꯤꯃꯤꯇꯦꯁꯟ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯟꯗꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯥꯁꯤꯟꯅꯕ ꯚꯣꯇꯔ ꯂꯤꯁꯤꯡ 64 ꯈꯟꯗꯣꯛꯄ ꯉꯝꯈꯤꯕ ꯑꯁꯤꯅ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤ ꯈꯨꯗꯤꯡꯃꯛꯇ ꯗꯦꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯗ꯭ꯔꯤꯉꯩ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯑꯣꯏꯕ ꯚꯣꯇꯔ ꯃꯁꯤꯡ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ NRC ꯃꯄꯨꯡ ꯐꯥꯅ ꯆꯠꯅꯍꯜꯂꯕ ꯑꯃꯗꯤ ꯏꯜꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯈꯟꯗꯣꯛꯂꯕ ꯃꯇꯝ ꯈꯛꯇꯗ ꯗꯦꯂꯤꯃꯤꯇꯦꯁꯟ ꯆꯠꯊꯕ ꯃꯄꯨꯡ ꯐꯥꯕ ꯑꯣꯏꯒꯅꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅꯁꯨ ꯃꯅꯤꯄꯨꯔꯗ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤ ꯃꯃꯨꯠ ꯇꯥꯅ ꯈꯪꯐꯝ ꯊꯣꯛꯏ꯫ ꯆꯤꯟ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯅꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯍꯦꯟꯅ ꯐꯤꯚꯝ ꯆꯥꯗꯕ ꯃꯑꯣꯡ ꯑꯃꯗ ꯂꯥꯛꯍꯟꯒꯅꯤ ꯈꯜꯂꯤ꯫ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯀꯌꯥ ꯂꯩꯕꯅꯅꯤ ꯍꯥꯏꯕꯁꯨ ꯃꯍꯥꯛꯅ ꯃꯔꯥꯜ ꯁꯤꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯆꯠꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯣꯃꯤꯁꯤꯡ ꯀꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯀꯥꯡꯆꯨꯞ ꯑꯃꯗꯤ ꯁꯂꯥꯏ ꯁꯪꯂꯦꯟꯗ ꯂꯩꯔꯛꯄ IDP ꯏꯃꯨꯡ 30ꯒꯤ ꯃꯤꯑꯣꯏ 100ꯔꯣꯝꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅ ꯔꯤꯂꯤꯐ ꯀꯝꯃꯤꯇꯤꯗ ꯍꯥꯏꯖꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯖꯨꯟ ꯊꯥꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯒꯤ ꯂꯥꯟꯗꯥꯗ ꯀꯥꯡꯆꯨꯞꯇ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡ ꯊꯋꯥꯏ ꯍꯤꯡꯅꯕ ꯐꯌꯦꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯥꯛꯄ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯄꯟꯆꯥꯌꯠ ꯘꯔ, ꯀꯥꯡꯆꯨꯞ ꯑꯃꯁꯨꯡ ꯁꯂꯥꯏꯒꯤ ꯁꯪꯂꯦꯟꯗ ꯂꯩꯔꯛꯄ
Internal Displaced Person IDP imung kuntragi mioi chamrom khangawdana karigumba wafam amata haidana chaliba sahi lisingani konmangagi February dagi internally displaced person IDP singi chakthung kakthatkhiba asi mayumda changba yadriba phawbudi makhoi asigi chakthung phanganbiyu haina Railway Committee Manipur gi Chief Coordinator gi thau puriba thoidingjam bon khuraina press ta thadorokpa chirol amana hairi chirol asina makhata na hai Kangchup khulgi lerak konsing sing asi mi chattabana maram oiduna mongchong ngakta ngaiduna leiri khulgi mina ahing yarekpa ngamdana leiriba mafamni adubu mafam asida Central Paramilitary Forcing ngaktuna leiri ngarang nahalda drone bombing da sokiba yum amadi hanna kuki singna thugairamba yum sing hauzik phawba semjin sajinba amata tawdringai lengak nasu changba yai haibagi ayabasu pidriba asida mioi chama rombu IDP list dagi kakthatkhiba asi tawbigano hauze khunja sing mafam asida changba yarabra natraga matam aduda mi leitaba mapung phana yarabra haibagi karigumba amata lengakna khangdokpa IDP sing asi list dagi kakthatpa asi tawbigano IDP singi yamna maru oiba demandi yumda changhanbiro haiba asini maduna lengakna hairiba IDP sing asi mayumda changba yanaba lengakna athubuda sinbiyu hairi makha tarakpa aroiba pawda jiribam amadi asamga tainaba mafam ahumdagi security force na explosive chamaga ahum phagatpa ngamkhre haukiba pung kunmari asida Central Paramilitary Process amadi Manipur Police ke apunba khutpu amana jiribam amasung asamga lonaba tongan mafam ahumda thiba humbagi thabak sing chathabda explosive device chamaga ahum yauna khuchukulai kaya phagatpa ngamkhre hairi official oiba paw amagi matung inna hariba security force ke apunma team asina intelligence tagi phangba paw amagi matung inna jiribam district ke asamga lonaba uchathol mayai lekai moljang amasung binselungi mafam singda tiba humbagi thabak sing chathaki hairi uchathol mayai lekai da pung ani rom chathakiba search operation aduda security force na standard 910 class 2 CAT kunithoi explosive stick chama 5.56 mm ammunition live round kun amasung plastic bag ani phagatpa ngamki hairi ani suba amasung om suba search operation sing moljang amasung benselur rubber plant singi general area singna chathaba matamda remote control gi IED ama gelatin stick ani local na saba long range pompi motor ani pompi bomb taruk local na saba single barrel gun manga 33 bore live round manga amasung pistol amani hairi